ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯑꯩ ꯕꯥꯕꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦꯕꯀꯣ ꯊꯕꯛꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯑꯩꯒꯤꯁꯤꯗ ꯑꯗꯣ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯦ ꯉꯁꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯦꯅꯦ ꯉꯁꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯦꯛꯁꯄ꯭ꯂꯦꯟꯗꯣ ꯐꯖꯅ ꯇꯧꯔꯒꯦ ꯑꯩ ꯅꯝꯕ ꯅꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯉꯥꯡ ꯀꯩꯀꯥ ꯍꯣꯠꯅꯔꯝꯃꯒ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯣ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯒ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯕꯥꯕꯥꯒ ꯆꯠꯇꯣꯔꯦ Haunana jagoy sabagum Haunana jagoy sabagum Tujay nara nujay samlaso Liri humba manang tangkada Tujay nara nujay samlaso Sahalo jagoy malang tangkada ꯀꯥꯡꯖꯩꯕꯨꯡ ꯀꯥꯎꯔꯤꯃꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯣ ꯁꯥꯟꯅꯐꯝꯅꯤ ꯁꯤꯁꯦ ꯀꯥꯡꯖꯩꯕꯨꯡ ꯕꯖꯥꯔꯗ ꯄꯣꯂꯣ ꯑꯗꯨꯝ ꯆꯦꯟꯅꯔꯦ ꯕꯖꯥꯔꯁꯨ ꯈꯔ ꯈꯔ ꯊꯣꯡ ꯍꯥꯡꯅꯕ ꯍꯧꯔꯦ ꯁꯣꯝ ꯅꯥꯀꯟ ꯆꯪꯒꯅꯦꯕ ꯒꯥꯔꯤꯗꯣ ꯀꯥꯏ ꯁ꯭ꯋꯥꯏ ꯊꯝꯃꯁꯦ ꯌꯧꯔꯦ ꯃꯐꯝꯗꯣ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯃꯣꯏ ꯃꯤ ꯑꯍꯥꯟꯕ ꯏꯃꯨꯡ ꯆꯪꯕꯅꯤꯅꯅꯦꯀꯣ ꯌꯨꯝ ꯆꯪꯕꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯥꯗ ꯆꯪꯉꯀꯥꯟꯗ ꯃꯇꯨꯡꯗꯅꯦ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ First of all, we'll do an exercise, okay? We'll do exercise. ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯖꯒꯣꯏ ꯇꯥꯛꯑꯒ ꯕꯕꯥꯅ ꯃꯅꯤꯡꯗ ꯐꯝꯕꯁꯦ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗ ꯃꯆꯥ ꯑꯩꯇꯕꯨ ꯁꯦꯝꯕꯤꯔꯗꯤ ꯈꯣꯠꯄꯤꯔꯗꯤ ꯅ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯌꯨꯝꯗ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯈꯤꯕ ꯑꯩꯒꯤ ꯕꯕꯥꯗꯨꯅꯦ ꯉꯁꯤ ꯑꯩꯅ ꯃꯤ ꯑꯃ ꯇꯥꯛꯑꯀꯥꯟꯗ ꯑꯩꯒꯤ ꯃꯅꯤꯡꯗ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯐꯝꯃꯤꯁꯦ ꯑꯩꯒꯤ ꯕꯕꯥꯗꯨꯅꯦ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯐꯦꯃꯤꯂꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯕꯕꯥꯅ ꯌꯥꯝ ꯋꯥꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯏꯍꯩꯁꯤꯗꯤ ꯍꯣꯠꯅꯕꯤꯔꯅꯤꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯛꯈꯤ ꯁꯥꯏꯀꯜ ꯑꯃꯗꯒꯤ ꯍꯧꯗꯣꯛꯆꯔꯛꯏ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯦ ꯁꯥꯏꯀꯜ ꯑꯃꯗ ꯑꯩꯈꯣꯏꯕꯥ ꯁꯥꯏꯀꯜ ꯃꯃꯥꯡꯗꯨꯗ ꯍꯥꯞꯄꯒꯅꯦ ꯃꯥꯅ ꯑꯩꯁꯦ ꯊꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯁ꯭ꯀꯨꯇꯔꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯇꯦꯛ 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 ꯈꯔ ꯇꯧꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯑꯗꯩꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯛꯑꯦ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯆꯥꯔꯔꯣꯏꯗꯅ ꯈꯜꯂꯝꯕꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯇꯧ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯕꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯖꯒꯣꯏ ꯇꯥꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯝꯕꯁꯦ ꯉꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯁꯥꯊꯤꯅ ꯀꯩꯁꯨꯝ ꯂꯩꯔꯝꯗꯕ ꯌꯥꯏ ꯃꯤ ꯑꯃꯗꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯖꯕ ꯑꯗꯒꯤ ꯈꯪꯗꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤ ꯑꯣꯏꯔꯦ Ishani Agarwal. Very nice name. So, which class do you read? Class 1. Class 1. Miss Lajenvi. Miss Lajenvi. हाँ, मैं भी आपका friend हूँ. Tiara. Pratik. Pratik. Pratik is uncle. Alugadi. Oh, he's from Alugadi. Okay. So, I'm ready to answer you. What happened? You have to drink properly milk. Dana. 6 times. Keep. Okay. That's good. Okay. Don't forget. Oh no.
Possible na dance ako kasi monkey dance we will do. Monkey dance. See. You do. You don't want to eat. Okay then. Keep there. Where is your school? Tell me, where is your school? Very cute. Hey, Isu is very cute. Very cute. So, what? Where is your school? Tell me. I'm your friend. Tell me. Tell me what happened. Come here. Don't go. Come here. Isu, I'm going for today. No. Yes. No. Bazaar ne thong hang hai, hujik thabak loi re. Yum chatore. So bagay sorok thui. Kangla Park to. Kangla Park ai ai kok se. Polo sana Kangjaibung. Manipuri gi Kangjaibung. Hojikti kanamta sana bidrabani na. Napi loin hausan le. Kaino aingonda kaino bai da to shi. Hongni udre da ta yaad me ta. Sisina BT Park haidai ne ba. BT Kendrajit Park Bazaar da ko. Hojikti corona laibani na. Sana dressina Manipuri Museum utre phajana. Sina BT Kendrajit Park. Koi bye ni se. Ai ne hek pi ngai da gi ko koi ba na koi se. Atu ai ayor kan har. Ai gi se dance college ne dance academy kaino gi. Manung da di sangza dress si dem college manak na lai bu do to asina lai re nu shi. Pi ngai da gi ai si dance hujiki do da tamjarak pane oza guru me am suloi ningjange yam nushi hujik budi ai laibang na tamba hai gadra toksare koi to jate babang ai khokong akta asa chele jopi tropi ke asa Mama Jom ya Macau